Image Paodam miyeng tabiriba singbu khurumjari ngasigi maruiba pauda Jakpi ture khongnung tengbagi thabak Water Resource Minister let pau haukipna yengsinkhre Ramalinga Sudhakar bu Manipur High Court ki Chief Justice oina wasak lokre Loinana Karnataka Assembly gi thajabagi changyeng Supreme Court na pungkun mari da tensinkhre Paumu chakhaina pizari Manipur gi kha maikei da lairiba Jakpi ture gi khongnung tengbagi thabak Water Resource Minister let pau haukipna Sognu Assembly Constituency gi MLA Kangu Zamranjit ka loinana chatuna yengsinkhre Haujaujik Sugnu Assembly Constituency gi MLA Kangu Zamranjit na mahaki MLA Local Area Development Fund dagi Jakpi Turen tengbagi thabak chathariba adugi matangda palladuna hai Serau hairiba khul asi chingkhong chingyada taba khul amani khul asi Jakpi Turen na mangau thiba oibana nongju thagi matamda turegi ifam asi toina hongbana serau hairiba khul asi mangkiba yana laire Jakpi Turegi mathakta sariba Manipur gi khwaidagi sangba thong amasu oiriba adugi Chandel district ki Jakpi Karong thong yadaba matamdasu Myanmar border da lairiba Sajik Tampak fawbagi miyamna maruoina sizinariba thong asisu lekang thong oihoba yabagi fibam amada lakle Ingkumja lisingani taramanga da thokiba ising ichau aduda serau miyamna thengnakiba awaba aduna maram oiraga serau gi miyamna Haijarakpagi matung ina haujaki oina mahaki Local Area Development Fund dagi putoktuna turel khongnong ase tengbagi thaba ase seraugi miyamna thoraktuna senaraga thaba ase suribani mahaki Local Area Development Fund khaknadi thabak ase oiba ngamloidabana Water Resource Minister letpau haukip amasung mahaki department ki makok thongba official singa punna yengsin minaraga department ki state fund dagi oiraga su kharatang oirabasu serau miyamgi amadi Myanmar gi border fawbada lairiba miyamgi khanbiragadi athuba matamda mateng pangbiu hainasu Water Resource Minister letpau hauke ki pukning chingsinki pulap phunjalaga atop nakan amada sen gi boya busu le yamna omurin ta da turen haita yam ngau ba haita ona ai request haita le on behalf of Serong village as a concerned MLA aina honorable minister da du department singna usba yaragadi ai gi thabagi aina sujari sudi matakta yengiraga kitang hapiraga Praja Singhi, Maru in a Serok of the Ginatana, I know I had it about my border, may I believe some time later, Praja Singhi, but something only the complete roses, and none of it don't come from the help of you. Water Resource Minister let Pau Haukipna Fungdok Lambada, Jakpi Turel Asi, Ichel Yamna Kanba Maramna, Serau Areagi Miam Asi, Yamna Mipaningani, Nasimaki Oinadi Turel Konung Ting Ba Kot Pasida. Department ki maikei dagi masima taurage masimadi haplage haiba adu haiba ngamdri MLA Ranjit na paikhat piramliba khongthang asimak miyoi kayagi punse kangadaba khongthang amani masimak MLA Ranjit bu hainingai leitana thagali Department ki maikei dagi kari kari mateng athubada pangba yabagi haibadu yengsilaga pangnaba hotnage haina phungdoklamki Water Resource Minister Lepau Haukipna Sugnu Assembly Constituency ki MLA Kangu Zamranjit ki khongchat aduna Jakpi Turenda Sariba Jakpi Thingang Phai Kachadam Su Yengsinki Manipur University Umbakanda Mokalaga Mani Halaga from the Amu Halaga Wagaida Taida Wangwega Taide Gatore Mayamsi Masu one of the factors Adula Masi Masana Kana Kuna Dana on a very Melena Kuna Bisi and Hagani Adula Quid Pamesa Angam to pay the way I get. But it may be too early to comment on it now. Joint Committee on Inner Line Permit System JCILPS Students Wingi Convener Manjit Saran Them na Haikre JCILPS na Changsilakliba Khongjanggi Saruk ama oina English Anita Tarupta Manipur Legislative Assembly na pass tawkiba bill adu Manipurda lairiba community kharada soi haina lana launa khiba laikre asegumba thawdo ase amuk hanna thoktanaba Manipurda khundaminariba community punamakna Yananaba Yelhomi Kanaba Bill Amala Liba Assembly Gate Nongzumi Famda, passed on Naba Kongjang Zangsilagani. Hariba Kongjang Asegi Manung Channa, Namit Karanigi Mamangda Cookie Students Organization Gapuna Kongjang Zangsinanaba,
ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁꯪꯁꯊꯥꯟ ꯑꯃ ꯑꯣꯏꯔꯤꯕ PSOꯒ ꯄꯨꯜꯂꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯃꯈꯥ ꯇꯥꯅ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ JCILPSꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ PSOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯖꯤꯖꯨꯔ ꯔꯍꯃꯟ ꯍꯥꯏ PSOꯅꯁꯨ JCILPS ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯡꯒꯜꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯚꯔꯥ ꯊꯝꯂꯤꯕꯁꯤꯡ ꯆꯦꯛ ꯇꯧꯕ ꯍꯧꯔꯒꯅꯤ ꯂꯣꯏꯅꯅ ꯚꯔꯥ ꯃꯄꯨꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯤꯌꯨ ꯑꯃꯗꯤ JCILPS ꯑꯃꯁꯨꯡ PSOꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯃꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯦꯜꯂꯧꯒꯤ ꯐꯨꯔꯨꯞꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯂꯝꯗꯝꯁꯤꯗ ꯂꯥꯏꯟ ꯁꯤꯁꯇꯦꯝ ꯆꯠꯅꯅꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯔꯥ ꯁꯥꯟꯗꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯊꯝꯕꯤꯔꯤꯕ ꯅꯟ ꯂꯣꯀꯦꯜꯁꯤꯡ ꯃꯥꯏꯒ꯭ꯔꯦꯟꯠ ꯋꯥꯔꯀꯔꯁꯤꯡꯅ ꯉꯁꯤ ꯈꯨꯟꯅꯥꯏꯒꯤ ꯃꯤꯌꯥꯝꯗ ꯄꯤꯔꯛꯂꯤꯕ ꯁꯥꯐꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯂꯩꯉꯥꯛꯂꯣꯟꯗ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯉꯛꯄ ꯐꯪꯅ ꯁꯣꯛꯆꯤꯜꯍꯟꯈꯤꯕꯁꯦ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯂꯥꯏꯟ ꯁꯤꯁꯇꯦꯝ ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯥꯟꯅꯕ ꯂꯣ ꯑꯃꯨꯛꯀ ꯂꯝꯗꯝꯁꯤꯗ ꯆꯠꯅꯍꯜꯂꯀꯥꯟꯗ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯖꯕꯅꯤ Manipur High Court ki hangduna lairiba Chief Justice ki pham asigidamak hanagi Jammu Kashmir gi Acting Chief Justice oirambata natana Tamil Nadu gi saknairaba Justice ama oiramba Ramalinga Sudhakar bu ngasi Manipur High Court ki Chief Justice oina wasak lohonkhre Sudhakar thase ki mapanda Manipur High Court ki Chief Justice oina appoint tawkhraba matungda ngasi asi wasak lokhibani Mahak lising ama chamapan marifuhumdoida advocate oina enroll tawki English Singani Mangadagi English Singani Tatru Fauba Madras High Court da Just Oiki Tungda Jammu Kashmir gi Just Oiraba Matung English Singani Tarani Pandagi Acting Chief Justice Oina Leirakibani Ras Baban da Pangthokpa Wasak Lobagi Thorum Aduda Mukhyamantri N Biren Upa Mukhyamantri Y Joy Kumar Rajya Sabagi MP KSH Babananda Hanagi Mukhyamantri O Ibobi MLA Singh Gaikhangam Yauna Chief Secretary DGP High Court Manipur gi Senior Advocate Singsu Saruk Yaki Hairi Mahakpu ngasi Rajapal Professor Jagdish Mukhina Thabak Paiba Amadi Aron Bangakpagi wasak lohanki Mukhyamantri N Birena Civil Society Organization na Bharat Sarkar ga Santi gi wari chathariba marakta Interlocutor RN Ravi gi wafam Pradhan Mantri na sengdokpagi warol ama pamleba asigi matangda ngarang mak Pradhan Mantri da facts ta thaduna khangankre Manipur gi territorial integrity ngaknaba mamangdagi haiduna lakliba adu ngakna adum chatkani karigumba amata Manipur gi saktam kaigadaba tawhaloi haina Chief Justice wasakpagi thoram loiraba matungda Paumisinga ngahak unabada Mukhyamantri na phongdokre Paumisingna hanglakpa wahangsingi paukumda Mukhyamantri na makha taraduna Manipur gi integrity amadi apunbagi saktam ngakpa haiba sarkar gi firep ahongba leite Manipur gi territorial integrity ngaknaba mamangdagi haiduna lakliba adu sarkar sina chapsana ngakna chatkani haiki Amaromda civil society organization sing amuko CCSK na chingbasingna interlocutor RN Ravina National Paper Indian Express ta pikiba mahaki statement adu Pradhan Mantri amadi Home Minister na sengdokadabani haina dabi tawduna lakhibani Tamenglong district ki manung chanba Tawsem sub division ki Phaitolda Department of Relief and Disaster Management Government of Manipur na sponsor tawraga RNDM SDMA Forest Department PWD Manipur na sinduna disaster management ki matangda training cum awareness program pangthokre Thoramduda Social Welfare Service Association ki founder M Priyo Kumar Phaitol ki chairman PM Thanga SDRF ki sub team commander O Achauba Women Association ki President Boysina Mathangsina Chief Guest President Amadi Guest of Honor Sing Oina Das Tapangki Ngasigi training program aduda Miyoi Chani Tara Rom na saruk yaki Ngasi Chief Minister gi Secretary na Sinduna Secretary to Chief Minister N Ashok Kumar farewell pibagi program ama pangthokre N Ashok Kumar English ani marigi Manipur Tripura Kadar gi IAS officer ni ngasi farewell pibagi thoramduda nauna appoint tawraba Secretary to Chief Minister Ningthaujam Geoffrey Chojampur gi DC Syamlan Punia Chief Minister gi Media Advisor Irengbam Arun Amadi
Chief Minister Secretariat ki official singsu saruk yaki. Department of Science and Technology na sinduna Science and Technology for a Sustainable Future haiba theme da National Science Day and International Museums Day 2018 kam the 13th anniversary day of Manipur Science Center ki thorom Manipur Science Center ki auditorium da Deputy Chief Minister Yumnam Joy Kumar na athoiba mitung oiduna pangthokre thorom gi saru ama oina school tamliba mahiroi singi sport painting competition su pangthoki Thoronduda athoiba mitungi warot pireduna Deputy CM Y Joy Kumar na haikibada science tamba haibasi aikoigi akoibagi lairiba pochai sing karamna oiraklibano amadi mahausaga karamna mari lainaribano haibadu khanba amasung wahang hangbani scientific ki khongjang fagathanaba mahiroi singna wakhal khanba amadi wakhalon sagatpagi hainabi thamnaba hotnaduna pukningda wakhalda scientific temperament lainaba hotnagadabani Naha oiriba singi wakhalda miyoibaga mahusagi chatna kanglonga lainariba mari khangnaba honagadabani haiki. Thoromduda saruk yakiba Commissioner Science and Technology T Pamai IAS na haikibada mahiroi singna khangnimbagi khaurangba wakhalon laigedabani amasung aikhoigi akoibada lairiba sing yengsingadabani. Mahiroi singi marakta scientific understand laibana makoida anoba wakhalon sing pokhanbada mating pangani haiki. Deputy Chief Minister na Sport Painting Competition da position laurakraba singda award singsu yentoki. Taramathoi Shuba Manipur Vidhan Sabha gi Mikhal English Anita Tareta seat Kunipan Fangduna single largest Oikiba Congress da Sarkar Semnaba Bartan Taudana Anishuba largest party seat Kunmathoi Fangkiba BJP da Matamdugi Rajapalna Sarkar Seman Kiba Adu Sangvidan gi Chatnabigi Wangmadani single largest Congress da Sarkar Semhalu floor da Changeng Tawba Ngamgani haiba wahai yawa memorandum ama Manipur gi Rajapal Professor Jagdish Mukhi da Congress Legislature Luchingba o Ibo Bina Pisinkre hairi Ras Baban da Rajapal Unaruraba Matungda CLP Luchingba o Ibo Bina Pawmising da Phongdokpada Hauzik Lairiba Rajapal ase Manipur gi Rajapal natabana wafam ase yengsinge hairaki Mahakna makha taraduna Karnataka gi Mukhyamantri oina wasakraba Yedurappa gi floor test tawgadoriba asi yenglaga kari tawba yabagi haibadu khanglagani Rajapal ga unakhiba duda hanagi upa mukhyamantri ga khangam amadi atai MLA singsu saruk yaki hairi As per law, whether it may be either within 24 hours or 48 hours or maximum within 1 week, if the Honorable Governor acts by that time to show your majority support on the floor of the House, we will be definitely able to show and will be able to prove majority. If we can't show the majority support on the floor of the House, we will be definitely resign from the Chief Minister. Our government will definitely fall down. So that opportunity should give by the time. Now, the Karnataka latest development of Karnataka governor has invited to the single largest party, that is BJP, where there is no magic number. So why not Manipur also should give that opportunity? We have already handed over to him our memorandum to him. We hope the Honorable Governor will do justice. Jiribangi Babu Parada Laiba Irawat Complex Tapamba Dukani Palong Asi Nongalam Daipung Anirom Tabada Wakat Joyraba Mui Amana Mai Tabani Haiba Togdokta Tumna Chakre Jiribam Fire Service ki in charge Rajena Luchinduna Fire Tender Gari Ani Sizinaduna Matam Jana Lakpadagi Hena Kudong Tiba Toklam Gadabadagi Kanbangam Hore Karigumba Fire Tender Sing Aduna Matam Jana Laklam Drabadi Atay Dukan Sing Jiribamgi Municipal Office Amadi Jiribam Police Station gi Saruk Sing Maina Tumna Chaklambayai Hauzik Faubugi Oina Dukan Sing Asigi Pochai Kaya Yamna Chakrabagi Amadi Lupa Kayagi Chang Mang Takrabagi Haibadu Panari Mai Asi Wakal Joyraba Miyamna Inau Haina Kaunaba Miyu Asina Tabani Hainasu Inau Masana Fondorakle Adubu Kari Maramgi Taribanu Haibadudi Hayu Yadi Haidi Imphal East Police Station da attached Tawduna Lairiba Yamlaba VDA Pasna Sing Mathau Leptuna Kulai Thadokuna Station Gi Complex ta Tongan Badabi Tawraduna Wakan Fampamduna Protest Tawkre
Wakan mifamda saruk yakiba BDF luchingba Premjitna phongdokpada hojik faubada tha marigi tala phangdri thagi pe lupa lesing taruk matamga chanadre thabakdi police personnel singa manana tawre pikraba thagi talab asena ana ayek yarokpada konadre thagi rasan mani su phangdri hiramsegi matangda sarkarna yengsinbiu haiki Senapati district emanung channel laiba Oheburi range da Ima Fitugi Kunja Singh na thariba Alu Singh amata lemna manghaloi haina Salai Holdings Private Limited Manipur gi Chairman and Managing Director su oiriba Narengbam Samarjit na phongdokre ngarang Senapati district ki Mau Pungdong Village Authority na sendona pangthokiba Narengbam Samarjit na International Achievers Award phanglakpagi mahakpu opagi tharamda wafam ase mahak na phongdokibani Mahakna makha takibada lamdam asida puthokliba Alu Singh transportation amadi market leitabana lemna mangduna leire masi kokhanduna farmer singna matik chaba sel phangnabagidamak mafam sigi Alu Singh salaina leiragani mafam asi Juko Valley ga yamna naknana leiba maramna tourist spot ama onthoknaba mapalamgi company singa tanaragani lambi thong amadi chakwa thorangidamak mari leinaba singda tanaraga semhanaba hotnagani kilometer ahum kudingi roadway semnaba thorangani amadi Longmi Singbu Chakwat Hanabagidamak training su pigani mafam sida fangliba chemical free oiraba pothok sing asi powder amadi tunganba potlam sing semduna mapalamda yonaba hotnagani haiki Thoramda saruk yakiba khuldugi ex headman and Kholina phongdokibada Juko Valley asi khungang siga yamna naknana laiba Manipur gi lam oirabasu Nagaland amakoigi ni haina claim torokpa maramna PMGSY gi package makada semba lambidusu chayetnaba leiba maramna thabak suba lepkre hauja ki oina Juko Valley asi khulasina ngak lairi nakalamaromda khungang asida government school amata leite class 7 fawbagi missionary school amakhak lei madudagi tamlakba mairoi singna makhatana mahai tamna bahotnabada awaba kaya mayuknare haiki Manipur State Langadi Association Imphal Secretary Thadorok Pachirul Amana Chaliba Thasegi Tangkuma Pandagi Kuntramathoi Fauba Langad State Level Championship Youth Development Club Kaksin Khunau na Senduna Club Asegi Kaksin Khunau da Leiba Ground da Pangthok lagani hairi Championship asida Pangthok kadaba category singdi 6 State Level Sub Junior under 14 years 7 Junior under 18 years 7 Senior amasung 3rd Cadet under 11 year Langadi Championship ni hairi Karnataka da minority government amagi chief minister oina ngarang wasak laukraba BJP gi VS Yedurappa da governor Bajubai Balana thajabagi changen taunanaba numit 15 gi matam pikiba adu Supreme Court na pung 13 da tension hankre Yedurappa na mahagi government majority oi haibasi thangjagi numidang waram pung 3 tabada utnaba Supreme Court na khangankre Yedurappa gi ukil Mukul Rohadgi na chayol amagi matam pibinaba haijabada su court na yakidre case adubu hearing chathakibada yawba judge amana haiki kanana su matam phangdringaida hayeng plot test tawbana faragani Secret ballot tongnaba Yedurappa na haijabadu su yakidre Karnataka Assembly da chama 12 gi majority phangnaba BJP gi member Nipan Watli handa pangthokiba mikhalda BJP na seat chama supna mari phangduna single largest party oiki Congress JDS combine lawmaker chama 13 laire haina claim tawraduna makoida government seman biu haiba wafam thamlabasu Governor Balana BJP da government semnaba invite tawkibani Yedurappa na haiki makoina majority phangani hayenge floor test da pro tem speaker adu khwaidagi senior oiba lawmaker KG Bopayana oigedawri Bopaya bu pro tem speaker oina khanbagi matangda governor gi thokselbu Congress na yetki Congress ki RB Deshpande na Bopaya dagi senior oiba heli haigi Deshpande asi tam 9 lakh lawmaker oirakrabani aduga chahi 32 shuraba Bopaya nadi tam 5 rakhakta oiribani National Capital da mathang chayol dagi isengi problem tholak payabadagi Delhi gi Chief Minister Arvind Kejriwal na Prime Minister Narendra Modi da chithi iduna Haryana dagi iseng marang kaina pihalakpada yingsinbiu haikre English machamapan mariputara taruk dagi iseng QSEC lesing amachama kuntra humdoi Delhi na fangduna laklibani adubu handakta chahi kunithoi gi matungda Haryana iseng tharakpada marak lepi hari Supreme Court na Haryana na mahausa gi changda ising me kunma thoi fawba thana ba khangan balai kre
ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯗꯦꯜꯂꯤꯗ ꯏꯁꯤꯡꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ CM ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯍꯥꯏꯔꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯤ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯗꯦꯜꯂꯤ ꯖꯥꯜ ꯕꯣꯔꯗ DJBꯅ ꯍꯔꯤꯌꯥꯅꯥꯗ ꯍꯥꯏꯖꯅꯕꯁꯨ ꯁꯨꯄ꯭रीम कोर्टꯅ ꯈꯪꯍꯟꯈꯤ चीफ मिनिस्टर केजरीवालना लेफ्टिनेंट गवर्नर अनिल बाइजालदा चिठी इबदा हाइकी नुमित निनी खक्ता ngaire क्राइसिस थोक्तनबा यामना थुना थबक पाइखतपा मथौ तारे हरियाणा की चीफ मिनिस्टर मनोहर लाल खट्टर दसु CM केजरीवालना वाटर सप्लाई का मरी लैनना चिठी इख्रे हाइरी अरोइबदा मरोइबा पाउ अमहना पिजरी चकपी तुरे खोंनुंग तेंगबगी थबक वाटर रिसोर्स मिनिस्टर लेट पाउ हाउकेपना यंगसिनख्रे रमालिंगा सुधाकर मणिपुर हाई कोर्ट की चीफ जस्टिस वासक लौख्रे लोइना कर्नाटक असेंबली की थाजबगी चांगें सुप्रीम कोर्ट पुंग कुनमरीदा तेंसिनख्रे ngasigidamakta di paudam matang sida loijare miyeng tabiribasingbo amukana khurumjari